अहानबदा AIR की फंग अपडेट खतंग मैम थमजगे इम्फाल ईस्ट पुलिस असम राइफल की अपुनब कांगबू मना कांगपोकपी जिला की P Kholjang P Thenjol इम्फाल ईस्ट जिला की टाइगर कैंप विलेज की मफम थीबुहुम की थबक सथबदा मफम नोंमै पोखाइब याबा मसाक फंगले है पुलिस की पाउनहाई सिक्योरिटी कांगबू अदुना P Kholjang P Thenjol खुल थीबुहुम की थबक सथबदा खाव हापना थमलंबा मसिंग यामलब नोंमै मरु अमदी बोम की मसाक मथुमसिंग फगत ngमखिबनि हैरि अमरोमदना बिष्णुपुर जिला की तोंगजिल मरिल हाइन खंगनबा ओलकासा रोडता संगसिलगा लैबा कांगपोकपी जिला की मनुंग सनबा जौजांगते खुलमयादा अकनब मोंगद नोंमै कापनखरे हैरि थौदोदो ngarang नोंगे मतुंग पुंग अनिगा मखाई ताबदो वाइर थोखिबनि मिसिमिना क्या योरंबु याइ छहाइरि अतोप पाव अमरोमदना सुमना हैरि खुलाई पाइबा मसेल अकनब मोंगद खुथोनखरे अमसुम बिष्णुपुर कांगपोकपी डिस्ट्रिक्ट अनी की लोनबा कांगपोकपी डिस्ट्रिक्ट कोनबा ओलकासा रोड की जौजांगतेक मना की जौपीद थोखिबने हैरि हारिब थौदोसिंग असे युपुंग अनिगा मखाई ताबा मतमदा थोखिबने लोइनना थौदोस असिदा असियना क्या यावरेसो हैरि लोइनना थेंगना फंगबा पावदा थौदोदुर कुकी अमा लैखिद्रेसो हैरि अमसुम लैखिद्रबा PDF नि हारिबा मियो एदुगी ममिंग खोमिन थांग हाउकिप अपोप लैखिद्रबा Zangal Hawkip Kowa Mu Amani Haidianisu Pausna Spali Mayampuna no Bobdet Naminasi Marueva Paukra Drone Sing Season Aduno Kulai Pusilakpa NIN Equis Amasafari Zaman Kasmi de Ladiba Militant Sing the Mak Drone Sing Season Adunam Kaiwang with the Kusu Kulai Pusilakpa Mari Lainava Case Amagi Equis Amasu National Investigation Agency NIN Farihana Official Amanangasi Fontocre Parab Equis Aduki Maming Zakir Hussein Say Kungan Fikawi Zamu Region gi Kotua District Gini Haina Fongdok Laduna Federal Agency Asigi Wangloe Manaki Mark Targa Husu Power the case Asigi Equis Nipan Pare Katua District International Border Manatalaiva Dali area drone Amadigi Agur barrel grenade launcher gi grenade Amasum Magnetic bomb kayamru Fonkiwigi Matung case asi ahan bada mamang saigi me kunga mapanda local police na register tokibane Matung na mamang saigi July kuntra da case asi NIA na nauna amuk register tokibane Wangang loiduna haiki Hussein nitokaba numita NIA gi tim amana jamudigi fabani ma ngam khai wang madigi drone singna Thadaramba kusukulai sing lokot pamadi Kashmir Valley de thabak toriba militant sing sinabigi thabak ta senaba misak ni haina wangang loiduna phongdokri Magnai ki house power fakraba case asigi Equis Nipandu ki manungda amadi judicial custody te leiringai manung mamang sahi Augusta heart attack tawduna sikre haina man phongdokli wangang loiduna haiki Pakistan based tawba terror operative ani amadi housing su phaba ngamdana leiri panmaya bade house power farab Equis Nipan amasum phaba ngamdana leiriba ani dugi mathakta NIA na sahi sigi January 12 hanana charge thagatkrabani Charge adu Indian Penal Code Unlawful Activities Prevention Act Arms Act amasum Explosive Substances Act ki tongan ba section singi makara thagakhibani official singi matung in Equis singa sima khogi Pakistani regular Sheikh Sajad Gul gi direction matung ne thabak tawani Gul sahi si horakpada thokiba gazette notification amagi kuthang da Union Home Ministry na Unlawful Activities Prevention Act ki makada Terrorist amani haina lathokhrabani case asigi matang haujik su NIA na makhata na thigat pigi thabuk sathari haina wangang loiduna phongdokli haina su paus da su makhatarakli atopata na mawising na kunja halamle pokhaibadana atopa amasokli police ta paupi bigi thabuk tawi haina singna badagi sadiskat ki Narayanpur district mawising na sai kunga mga suraba kunja ama halamle haina senior official amana ngasi phongdokre Inspector General of Police Sundaras Pina Fongdok Matungina Kunja Dungra Numidang Wairam Narayanpur District ki Sonpur Police Station ki manung sana laiba Gome Kunda Halam Kibani Laikidraba Kunja du Gimaming Amar Uike Kawi Hen Fongdok Laduna Sundaras Naiki Thaudok Thokpam Dura Police Team Ama Thakre State Police ki Anti Naxalite Unit Oiriba District Reserve Guard Paupi Bigi Thabuk Tawi Hen Singnavadagi Mark Halam Kibani Hanesu IGP na Fungtokli
Saisigi October kunge mathoida Gome kun manakta security force amasu maoising marakta nomai kapna bagi thaudok thoki badu oike na police ta pau pi bedagini haina su maoising na claim tawri nomai kapna badu na maois ani sikhibagu loinana thaudok thokpham dudigi incest rifle ama 12 bore gi rifle ama masum ate khusu khulai sing phangi bani maraksida Bijapur district maoising na phumlamba pressure improvised explosive device IED ama pokhaira padigi sahi yankai surabu kunja ama sokre police officer amana phongdok pigi matungna thawdo adu ngarang ayuk pung tararam tabada Bijapur district ki Dharmaram khunmana ka thoki bani solabu kunja adu gi maming Sandraya Saka ka wi haina phongdok laduna official tunai ki mag ahan bada pameda ta leiba CRPF ki field hospital pukhalaba matung yomlona ba Telangana gi Badra Salam da leiba hospital amada makhata na pukre IED do maoising matter sathaba operation singi manungda security force na toine sesna ba lambi amada phumlambane hani sumang phongdokli atopa thawdo amadana Kanker district security force na sakti laiba IED taret fangle Sundaras na phongdok pigi matungina IED singa do maoising na Kanker district ki uliya amasum matpa khanjor khungi marakta phumlamani panmayabadi Kanker Narayanpur amasum Bijapur ahomak November 3 ahan batangka ki assembly mikal pangthokiba maois ki irang sukolliba Bastar region da lebani mikal asigi mangoinana maoisna kunja mari Kanker da ahom amasum Bijapur ama halam khibani hainasu pawshida makhata na phongdorakli Makasa tharak point special content amoina satharagli bulan gi masa asida akhang hai singi masak sauna riba lal gumba gi masa asida lamdam asigi yelhomi oidi bising maru oina Maitai akhang hai sing mitna sing na leiba sangi sab saba tungi phirep khang masang special content moina mayam na thamjage tha taruk henjilaglaba lamdam asida thokliba wathok asi asumasum laithokna khanara malairaga sumno monomagi mara hena sakthorakpagi mami su ta tabanati Masugi maram haiba buthang na balebak singa masuk India lenga ki miyeng asina adumak takli Yamna lori badi leba asida maru oina lamda masida lariba lenga asigi lenga loising masakang mamati sangli Maramdi lenga kaktada uhantok asi inthok tuna thamba yaraktri Lenga loising na taba lamdam sigi kanghairaba kayagi sauraba thawdang lairi Lenga loi oizeraga sumiyam gi apamba mihut oikiba masum khankiba loinana Lenga mapu oire haiduna su lamdam sigi luraba tangkak lakpadadi lamdam sigi akhang hai singi wakhalon pukning miyeng loinamak sangtainana puthoktuna ware phirep lawbuda mang thapa sangi laibuk thibidi haujik phawbada sanglakliba khongset asida asiguma khongthang uba leitri lairabasu masak mawong sengdaba marik marangba oiba mawong amada tunggi oiba ware phirep lawbuda lawpham khangdaba oina lairi haibatai Ijaribi isamaki wakhalda pukningda phongdoksaba ngamjadaba kaya amasu leitabadi nati masigi maram lamdam asida khanghairaba masin khumduna leikraba masin menkraba masin kathoktuna haibada ngamdraba yadraba kayana maram oiraga lamdam sigi akhanghai kya leibaki luraba tanpham asida tumina laithokbada khangma ngamdragasu phongdokpa ngamdaba masak mawng amada leiri masi yamna leibak thiba amadi oi haina lawbusu yai Amaram da lamdam asigi akhang hai singna phongdokpa kaya ama ngamdrabasu mitna singna leiba madi sanglabra haibasini masigi maram haiba bukari gomba wathok asina maram oiraga tungi miyeng sanba watpa khongthang amara section haudaba sena haudaba thauksildagi himailana sakhidanabagi kalhauba haibasidi lamdam asigi masin khumduna leiriba masin menkraba haidokpa phongdokpa ngamjadraba akhang hai singi khutta leiri Haujik phawbada sangsilakliba khongset asidi yamna nungairiba phajariba masa ama haiba taragadi zapsaba khangai singi asanba miyengi ware phirep yawi haina lawdragasu yamna laina wathok asima thengnari haina lawbusa samli adubu lan gumlaba lan asigi masak mawongda yengluragadi yamna hainingbadi laidunasu haizararoi akhangai singna lepa ware phirep amasu makhogi mitna singbadudagi thulakpa makholaduna oirasi haibasi thamjage hena lusilakliba wafamdi India leba asigi laingaki miyeng amasum wakhalon aduna oiri India laingaki miyeng amasum wakhalon asi masak mawong anida uba sangli maduri awang nongpok India da amasum mapan gi lebak singa lainagadaba marina oiri khara hena pak sauna yengba yaribasi malemgi thakta leiriba laingak wayel makhalsu nainaba sangduna miyamna hena
hainaba geopolitical ningthina nainaduna khangba sangli malemgi thakta leiriba sauraba unkhatnaba kaya leiriba singi manungda leibak singi laingak yamna ka hena mari leinaba oiba maramna laingak oyelgi asoba lanjang sathanaba leiri masigi manungda yawba lan amani ngasigi India manungi awang nopok India ki lamda masida thokliba masak mawong kaya da uba ngamba yengba yaba thoklibu watok asi sumnagi maye thong option badawna tauba phuruki watok amadi oidri awang nopokta leiriba miyoi sing tonganba India ki mayai lamgi miyoi singdagi tonganba top phurup singamani masi malemgi miyamna wana khangi Indian oina ude mayai lamgi miyoi singnasu Indian oizaragasu khara lapthokpa miyengni yengi amaramna khanangpok Asia ga ka hena awang nopok ki yellow misinga lainaba maridi puari da horakpam amasum phurup punba oiba kayagi masak mong leiri oidi masina maram oiraga awang nopok India da phurup kiweba sarangnaba unkhanaba adumak leifam tui atopa wapam aman awang nopok India gi lamdam amasum masiga yellow mi phurup ka mayailam India yauna mapaleba kiyagi laingak singagi marida yamna sauraba saruk amasu adumak mari amadi leinaba oiri yamna samjin jarabada thangnariba leibakta haibadi Myanmar laingaki sarangnabana maram oiraga ahoba asoiba kya thiduna maromdomgi laingak hena mafam warang khangdaba sarangnaba kyana mapa leibak singi khutta Myanmar leibaki laingak kham thengna wari adubu madu makoigi laingak ni makoigi makhapoli adumena malemgi mapangal kalaba miyamgi laingak amasum democracy na ti hairiba manaba khunai gi khanba communism gi laingak aniesigi khayat malemgi lebak singi laingak ta ngasidi loinam chanbegi masak amada lakliba wafam di Myanmar laingak ta military junta gi mathak miyamgi lalhau oiba democratic wakhalon gi miyamgi ihau leiriba sida malemgi kalaba democracy satba leibak kyana angamba thakta mating pangli India su democracy satpa leibak singi manungda sali nakala moramna su malemgi khwairi gi mapangal kanba communism satpa leiba laingak sing Myanmar junta gi hausuki laingak ta kana mating pangli awang nopok India da saksugi wap marakta hairiba democracy da sagatpa lalawu sing yauna lamdam asida yauksilaktuna landa silakpa haibasi sumnagi phurup singi lani haibasi yagado mandi kana karam laingak manung amasu mapanda yawbagi haibasi naina famthoi khali maram aduna lamdam asigi thokliba lan gumlaba lan asi irai laine lawu yadaba mitnakong singna leiduna masakhang basangli lamdam sigi yellow mi maru oina maitei singi sauraba thaudang leibana akhangai singi wa ngangdana lairibasing masin melibasing lotlibasing loina mikap thokpiro natragadi lamdamasi tung koiraroi lamdam am oirakpagi khongthangda thangadabagi ngaiduna leiri haibasini khangminasi satharagli bilan gi masa asida akhangai singi masa soknariba lal gombagi masa asida lamdamasi gelhomi oiribasing maru oina maitai akhangai sik mitna singna leibasangi sapsaba tungi phirep khangbasangi haiba special content yening thagi damak Dr. NC Santa makasa tharak poina to pamaroi bi pausung memna thamjagi myam loifum yeng taminasi mapalam gi paukhra Taiwan gi pangthap thaptaba mafam de US amasung Philippines na joint patrol tokre China gi threat na maram oiduna mating pangnabi gi sang yamna hengalagli ba United States amasung Philippines na South China Sea ACS da Taiwan gi pangthap thaptaba mafam da joint air amasung sea patrol tokre ri China na makhoi gi ni haina claim tawduna ngak leitana kianbagi thabak chathariba Taiwan dagi kilometer sani romdamak thapa Philippines ki awang ithang thangba Watanes province ki manakta Philippines Air Force ki aircraft singna US ki air asset singapuna petrol tokhari hayeng phawu tawgadaba thaba sida US amasum Philippines ki navy sing sargyari leibak kyana claim tawbu matamda China na angam tanarakpa maramna South China sigi phibamasi yamna luri haina Philippines ki president Ferdinand Marcos Junior na fongdokraba matungda LI anisina puna petrol tawbigi thabak satharakibani thawdo osiga mari lainana China gi foreign ministry gi spokesperson Mauning na Philippines amasum US animakta China gi phirep mayek singna khan khraina fongdokhi Philippines amasum US ki joint patrol asina China gi ningkha tamba amasum samudra gi hak amadi internet ta akaiba piroidabani haina mauna haikienasu pausida makhatana fongdorakli amaramdana China da mox thingjinbigi sang hengalakli China da minority Uyghur Muslims singna namna taba
Xinjiang province khaktanatana authoritarian leader na panba leibak asigi atai mafam singdasu Muslim singi mok thingjinbagi thabak pakthok sakthokra hari Human Rights Watch ki report matungina hui Muslim kaya marum tab awang ningsia amasum Gansu province ta communist authority singna mosque ki thonglon singkra hari Dharmiga oiba lakshinbagi thabak sathaba amasum community sarkar gi mayok singnarakpa yaba kaya Thinghonaba campaign gi sargam oina moksing hena Chinese malanan bagidamak masak hongdokpagi thabak sathari haina local authority singna haikeri amaramnana Lebanon gi mafam kya Israel gi akan air strike mi mapan sire Israeli forces na kha Lebanon sin bathungna air strike tawbada mi mapan sikrari Lebanese military amasung medical source na phongdokhibagi matungina kha nongsup Lebanon gi Saitiye Khunggangda Israel air strike tawbada mi mari sikhi hari makoi si gari asoba mada lakpada Israeli drone amana missile kapsilaktuna hatokhibani haina pawgi source aduna hairi El Nasra new website ki paw mada mioi mari edo Hamas ki member ngaktani makoi dugi marakta Hamas ki military wing oiriba Al Qassam brigade ki deputy commander ama yakhi makoi si Lebanon da leiba Hamas ki terrorist sing hairi Pawgi source asimakna Kangpokpi Lebanon gi Khiam Khunggangdasu Israel gi air strike amada militants group Hezbollah gi member ama hatoki hairi Atekai marakta Shia Muslim militants group asigi atai miyo kya su leramgani haina thajaba maramna bulldozer season thibagi thabak sathri hairi amaramna West Bank ta Palestinians listing ahumrom phajinkre haukiba October 3 Israel amasum Hamas ki marakta lan thokraba matungda Iran yamna kaliba West Bank Israel gi ariba matamgi Judea amasum Samaria dagi Israeli force na Palestinians yamdrabda lising phajin khari Palestinian authority gi mari lena bakangbu na thado pogo role gi matungin haukiba pung kharasida su West Bank dagi Palestinian nifu phajin khari Zenin Hebron Bethlehem Nablus Ramallah Jerusalem amasum Jericho yaona West Bank sin matung Israel force na red tokhari Mi kharana mayumdagi kharana checkpoint dagi duga kharana kihalaga surrender tohanduna fakhen world du raiki adu hauski wena meyam paus matang asal sinjarage mas meyam punna no update ngaminasi